Arambai News Guatida Manipuri Pau Tabiri Singbu Ihan Hanba Maktada Jingangbam Susitra Ranina Kurumjari Hose Nasigi Samlapa Mariba Pau Sing Lobirasi Assam da punna pungkun Maria Sigi Manungda case Tarataro COVID-19 positive oire Panbayabadi Numida Wairam Pung Tarit Makai Muktabada Anova case Tarahumdoi Nona Punkibani case Taramdo Sigi Manungda Taramathoidi Mapandagi Changlaptuna Guatigi Saru Sajai Quarantine Center da Labani Makogi Manungda Nipana Hosai Dagini Anina Sonit Pudagini Aduga Amana Guhati Kamrup Tagini Atopa lemhuriba ani asidi mapandagi changlakpa natte makhoi animak amana Guwahati dagini aduga atopa amaduna Nagaon dagini makhoi animak Lanai Hospital singda layingduna leirambani maramaduna makhoi gi travel history hojik fawba khangdaba maramna khara kiningai oiba case oiri adubu community spread oibagi thakti yodri haina Assam gi Haksal Mantri oriba Dr. Himanta Biswa Sarmana paumi singda haikre Maramasina Hojik Fawbada Assamda confirm oiba case masing asi chamaga humbudra yokre discharge oikibana nipunipan active oihoriba case masingna chamaga taramanga amadi leikidabana mari sure adubu hojik phangba pauda Tejpurda quarantine da leiba mioi ani amasu positive oibaga loinana Guwahati gi MMC hospital da technician amasu COVID-19 positive oire hairi adubu masi chapchaba paudi natri Nungaiba pawa moina ngasi punna Assamgi mioi taret COVID-19 negative oibadagi discharge tawkre makogi manungda Silchar Medical College tagi mari Jorhat Medical College tagi ani amadi Guwahati gi GMC Hospital tagi amani panbayabadi Assamda ihan hanboina COVID-19 positive oikiba Dr. GMCH ta PG Tauriba Mahiroi Dr. Litikes Dasu ngasigi release tawba sida yauki mahag numit taret nigi oina hotel da leigani matang asida yamnamak thagatningai oiribadi Dr. Litikes Das masamak COVID ward ta layeng jarabasu atei COVID patient singda mahakna mahaki ngamjaba service pikiba sini India ki state amatana atopa state ki potlum pura roi haibagi fireb launo khibaga loinana Assam dagi show mapan raiji gi mioi sing chathan khiba lepa leitri chat khigadaba amadi thungadaba state anigi ayaba yaugdana kendra sarkar gi apamba matungina train thabagi anoba thorang makada Assam da nongmagi leptana train manga taruk changlakpa yari Fanbayabadi ngasi fawbada Assamda mapandagi mioi lak amaga lising yangkaimuk pusilakre amadi lak taramuksu pusilakhigadaba watli hairi Lagliba megi tang kuntaretagi Assamda COVID-19 ga mari leinana akhanaba hospital ama leiragani Panbayai Assamda so COVID-19 sing khaktagi oiba tonganba poloifam amadi leiron chanfam sing thamlagani hairi Hojik Manipur ki pauda muglak pinarasi Manipur ngasi mioi taramathoi amagasu COVID-19 positive oikre taramathoi asigi manungda mapandi Chennai dagi lakpani aduga amana Guwahati dagini atopa amana Delhi dagini Hojik phangba pauda Chennai dagi lakpa nupi manga amasu COVID-19 positive oire hairi makhoi hojik Churachandpur gi district hospital da layingli Maramasina Hojik Fawbada Manipurda confirm oiba case masing asi kunmanga yokre active oihoriba case masingna kulhumdoi amadi phakibana anini Imphal gi Jenims Hospital dagi phangba pawgi matungina ngasi positive oiba mioi taramathoi asigi manungda tara Churachandpur dagi ni makhoigi manungda numit kulhumdoi ni ta suriba angang amasu yawi hairi Makhoi punna Churachandpur Youth Hostel da hangba quarantine center da leibani makhoi gi sample test tawraba matung COVID-19 positive oirambani makhoi taragi manungda ahumdi symptomatic case ni atopa positive oiraba mioi aduna Imphal East ki Khabai Soidagi ni hairiba district asigi Yarepata leiba JNV school da hangba quarantine center da mahak leirambani Nakalamaramda Jenims ki isolation ward lying Jathariba positive oiba case ahum haibadi nupi ani amadi nupa amagi hakchangi phibam yamnamak phagalakle haina hospital asigi source amana khanghalakli Cheragasida
आंध्र प्रदेश की विजयवाड़ादगी अखनब श्रमिक ट्रेन तोंदुना लाखिबा मणिपुरी मचा चमरीगा मरफुमंगा ngasi ayuk pung 9 muk tabada Jiribam railway station da thungkhibaga loinana bus kunmathoi da Imphal gi tamak makhoi Jiribam thadokre Matawasumna Manipur mapandagi Manipuri sing pusilakliba si quarantine taunabagi damak Manipur sarkar na sem saduna laibaga loinana punna Manipur da miyoi lising taret hena thambayaba community quarantine center jamaga kuntra suhanabagi thorang tauri Fanbayai Hokzik Faubada Manipur mapandagi miyoi lising amaga chamri mogdramu Manipur da pusilakre makoi punamak quarantine center da thamlibani Manipur State Film Development Society na Tarahumdoi Suba Manipur State Film Award English Singani Kun ngasi laukthokre Pandam Kauba ngakpigani Pandam ama Kauba Oinam Gautam na direction piba film na best film takre best direction na Nong Phadok Lakpa Atithi na takre direction pikibana Ahibam Shyam Sarmani Best Actor Male Dana Ichadi Manini Haiba Film gi Actor Amar Mayanglambam Amadi Best Actor Female Dana Jafu Film da Kumkibi Bala Tensubam Natare Nakaramam da Best Non-Feature Film na Maibam Amarjit Singhana Direction Piba Highways of Life Natakre Hauzik Meghalaya gi Pauda Muklak Pinarasi Meghalaya da COVID-19 positive oiramba case tarani thoimak pharaduna negative oibadagi discharge tawkhibaga loinana Meghalaya gi CM oiriba Conrad Sangmana Meghalaya si COVID free state oire haina laukthokre adubo mapan state singdagi COVID-19 pusilaktanabagi damak jeksin thorang adumak lobo oina lagliba megi tang 38 fawba state asi fawduna interstate bus amata jelhan khiroi hairi Tripura ki pauda moklak pinarasi Tripura da nauna sample chanipan ga yankhai test tawbada maridi COVID-19 positive oire makhoi mari mak Chennai dagi lakpa ngaktane amadi hauzik matik chaba treatment tawba haukhre haina Tripura gi CM Biplab Kumar Dev na tweet tawrakre mahakna makhatana tweet tawrakhi madudi lockdown numberam oiduna Tripura da panduna leriba Uttar Pradesh ki miyoi sing puba Shramik special train Pragyas ki damakta Tripura thadokre Panbayabadi Khongchadasigi Achangba Selfam Pumba CM Relief Fundagi Piki Hairi Atoba Pausingda Muk Lakminarasi Hauzik Faubada India da confirm oiba case masingasi lagamaga lising taruk chatret yankhay yaukre aduga sibana lising ahumga chahum supna ahumni phagalakpagi changna chada 38.6 taruk anini Hauzik India da COVID-19 na sokpa state singe manungda Maharashtra na adumak makokta leiri punna rajya sida confirm oiba case masing asi lising kuntra taret ka chamaga kuntra taru sibagi masing na lising amaga chahum kunmanga yaukre Maharashtra gi mathangda Tamil Nadu Gujarat Delhi Rajasthan mathang leiri Lagliba megi tang kun mangadagi India da domestic flight service chang naina paiba horagani hairi Aroiba pauda tamthiraba super cyclone Amphan West Bengal amadi Odisha gi tainaba samudra torban singda sitpa horakre samudra mapanda leiba miyoi singbu safagadaba mafam singda Indian Navy amadi NDRF na phutoktuna checksin thorang lokhatkre Arambai News Guwahati da Manipuri Pau Sandokchaba ngasi gi oinadi patanga solution jabaga loinana tabiriba singbo amakasu hanna khurumjari